Government na paikhatliba project sing miyam da khanghanaba amadi anti corruption cell gi oiba website sing Chief Minister N Biriana hangdokre. Kurumjari ISTB ki paumiyang taibiri sing taram nokjari hauzik maroiba pau sadona pizari Manipur government na paikhatliba project sing miyam da khanghanaba amadi anti corruption cell gi oiba website sing Chief Minister N Biriana ngasi Chief Minister Secretariat holda hangdokre ngasi miyam da hangdokiba website ani adudi anti corruption cell gi mari lenana Chief Minister Secretarial complaint monitorial application amadi project monitoring application web and mobile amadi digital application for review by public and nation darpan haibasni Information Technology Department ki mateng loina nasi website sing atu hangdokibani nasi launch tawbagi thoramada da cabinet minister sing parliamentary secretary sing chief secretary yauna Manipur government ki makok thong official kaya saru yaki nasi website launch tawbagi thoram mari lena chief minister na phongdokibada miyam gi yai phanabagi damak kari karamba thabak thoram sing paikhatli haibadu mapung phana khanghan bangamnabagi damak nasi website sing asi hangdokpani thabak tawbada seda loire haijilaga paikhatliba project natragana scheme sing aduna mapung phana loshindana leibasing adu launch tawriba website asina line khangan mangam lagani masina praja miyam da thengdaramba khudong sadaba kaya suk on mangam lagani haki pakaliba thabak singi matamatam gi oba phibum sing adu GPS ki kuthang da upload tawduna hena mamuta na khangan gani loina pakaliba project sing adu gi monitoring cell amasu leigani Chief Minister Makhata na phongdo kibada Prime Minister Narendra Modi na Bharat Pumba Digital India ama ohenana bagi pandam da lakhul aliba thabak thorom singi manung chana ngasi Digital India Day hana palan tawriba asiga mari lenana Manipur gisu Digital Manipur haba pandam da website singa si launch tawbani haki and sumai to gana finishing stage gi piba kanda su loire have gi photograph upload to kanda another chance mana sidai da horrible people's praja level grievances complaint tawning ba hiding ba puna mak madu ai khoi sigi website sigi kutrang da koi madu entertain tawni ngasi gi today onward ai khoi Digital Manipur se khoi am advance hoina madu gi benefit cashless account corruption free transparency accountability whatever the just Modi ji want madu khoi through this Manipur digital ngasi gi numista gi madu praja da fangan khoi hona ni na dom da ai message am piningi Sahi kullom gi mamang dagi lamsang kendra gi manung san leiba mayang langjing taning amadi haurang saban da leiba pata tadriba yum sing gi phibam ngasi revenue minister Karam Syam amadi kendra su ge mere esuraje na koina satuna yang singkhre mayang langjing taning gi oina pata tadna leiba yum masi punna marphu manga duga haurang sabal gi oina yum humputra ga manga romni khongsat adu da revenue department gi official sing saruk yaki khongsat adu saruk yaki ba minister Karam Syam na government haibasi miyam gi oida su state ki oina leiba lamsing pata pibada awang matha ke committee amaga tanarga aina yaba mo ong da lamsing pina ba honagani hauzu lamsang kendra gi oina leiba pata tadna leiba yum sing gi matang da akhanaba mi yeng sangduna makhoi gi damak kari toba yaba gi haibadu yeng singani haki Amarom da kendra sigi oina haukiba matam kaya dagi PDS ki ITM gi oina sayena ba kaya tholiba sigi matang da kendra sigi MLA na mamang gi cheng agent sing dagi paisa oina lokhaliba si thagat ba phongdo i adu buta sengna lokhat ka dabudi paisa na te cheng oina lokhat ka dabani maram maduna ain gi thongda makoi bu dandi pi bana hena phagani haiba wafam thamki khungang ani asida sahib kullom gi mamang dagi pata ta dana lerek laba miu singbu puning da akiba yaugana santi oina leiba ngamnana bagi damak makoina hojik leijari balam sing pata pi na bahona bagi saruk ama oina yangshan bagi khongsat asi chatpani lamsing pangkhop ta khopsin ba asisu aina yadaba kaya lai maramaduna miyamna lamsing panglo da lotion bagi hainabi thadupiu aurang sabal amadi mayalangjing taningi lefam leitabadagi pata paidana leiriba miusing minungsi amaga loinana government asna pata pahenna ba honargani haibagi thajaba lei haiki aduna Manipur da sengjag yon thobagi daita sidi masidi elected members sing sina khara daita lobi ba phai transport contractor amatana seng yon thobangam de am sengna adi elected members sing gi nominee kai sing se manaraga adi matam dugi elected members sing gi understanding da adi sengjag se ayam manghan barana khalle so far mai ai chei manga gi MLA or pagi experience da aduna ma hojik sengjag ki matter simadi amna streamline tawna na ba thu matam da adi honagani aduga in go down the sector wakanda to the haukibagi sengjak sidi totally line lift out rabane
Amaromda lamsang ya horong sabal da laiba SDO office sangadringaida office building sauna crack chalambaga loinana onthok pa phibam amada leirambagi thabak suriba thikadar amasung PWD department gi mari lenaba official singda work order copy pirak nanaba state planning board ki chairman su oriba MLA S Rajan Singhana khanghankre mana makata na haikibada rural area da leigada department leitabana khunja singna mayok nariba awaba ko on ba haibasi tangai phade haina phongdoki ngasi mamangi ibobina luchingba government matamda aikoi masi chaba building kaithen sang mayam amana crack chaleba karidagino masi quality control tawdaba loinana pairiba minister sing kari ba kendra gi MLA singna thika loin taweba mamangi government gi matamda ka ba MLA sing local area development da thika tawi adagi pairiba minister khudingmak thika tawi madoi ngasi chief engineer TWD da pawpi gre hayeng ji PWD gi chief engineer ga loinana ai mafam sida amuk yeng balaga nungdang pairaga pillar sing du yot yawbra yawdabra se nungdang na thuairaga yenganeba Prithvi geni subalanjao manungda Bharat ki leimai da han moina masu ohom gi phiral singkhat khibagi humtra ko humdoirak subaning sing numit thoram moirang kangla gi masaigol oriba INA memorial complex ta pangthokre thoram masu yarin culture government of manipur na sinduna pangthokibani thoram madu da moirang kendra ge MLA P Sarat Chandra commissioner RN culture S Dilip अखिल भारतीय प्रवास सैनिक सेवा परिषद की BSM R विनायक रिटायर्ड कर्नल RK राजेंद्र डायरेक्टर एग्रीकल्चर डॉक्टर के सुशीला मोइरांगी निंगथौ कोंजंगमम इबोहल नामथंग चीफ गेस्ट प्रेसिडेंट अमद गेस्ट ऑफ ऑनर ओइन सर्व याकी थौदोदु बुनिंग सिंगुना MLA P शरद चंद्रना भारत की मसु अहुम की फिराल सिंघटपग लोइनना नेताजी सुभाष चंद्र बोस की मितमदा लैसुकतुना काय खुमनबा उतकी थोरमगा मरी लेनना तोहान तोहान बनात के जगो इसेसु पांगथोकी थोरमसदा चीफ गेस्ट ओइखिबा P शरद चंद्रना फंगदोखिबदा नेताजी सुभाष चंद्र बोसना फंगदोकलंबा नखोय अंगोंद EPU आई नखोयदा निंगतंब पीगे हाइबु वाफमसि सिंथाबगा लोइनना नेताजीना अमदि मथौना फब कयाना अखोयदा पिरंब खुदोल असि लमदम असदा पोक पलमदम असिगी लेहाउदा चावबा अमा ओइना चावखत पलमदम अमा ओहेनबदा मखोयना पामलंबा खेनबा लैतबा हाइबु वाखलोन अदु खंगमिनबा तंगाय फदि हाना फंगदोखी अखोय real test of freedom say in the context of a free India there should be economic freedom, there should be freedom of choice, there should not be any coercion or naidana suppressed torokanda level playing field ma create torokanda kupuna makse chap manaba equality have a port se kenaba leite have a port se discrimination leitaba kenaba thamdaba adu samajama progressive obuma porakpatar bordi we would be doing a great service to the nation like our heroes did in the early years. Adunai tungi future generation as a chef thonana bigidamakta. Let us give our today the best of ours so that we can sustain peace and harmony in the society. RN culture की director के सुशीलाना फंगदोखिबदा सही खुदिंगी सही अमगी मनुंगदा INA की ओइना थोरम अहुम पांगथोपगी मनुंगदा इंग्लिश समापन निफुग मरीगी एप्रिल की तांग तरागा मरीदा भारत की लमाइदा निंगतमगी फिराल इहान हाना सिंखतखिब नुमित लौरगा ngasi एप्रिल की तांग तरागा मरीदा पांगथोकलिबा थोरम मसना ख्वाइदगी मरुवेना पांगथोकपा थोरम अमनी लमदम मसदा नतना मालेम पुंबदा साउथोक सनिंगाई ओइरबा असिगुम लबा मोइरांगी सेंगलबा कंगलागी लाइफम असिदा पांगथोकलिबा थोरम मसदा नतना मालेम पुंबा सखंगनरबा INA असि अखोइ पुनमकना साउखतनबा होटनमिनरसि हाना फुंदोकी Koi kuding mong na ay koi gi moyang ay nagi oina yam drabada ay koi program ahumlak city ay koi thawai yaw na sinmina duna ay koi ay nagi oiba si pangthok pada aso saruk yamina duna ay koi punna ay koi saruk yamina si haibo hai khara su tamdabaga loina na ngasi gi sindi riba lakpi riba akhil bhartiya purba saini aduga ngasi gi lakpi riba koi kuding makku ay hangna aroibo oina amukka hanna Thank you all. Sajibu Serau ngasi mafam kaya da pak sona pangthok nakre yumthong da lining thau sanam hi mafam da angamba athel pot katuna lakliba sahi asiga yai pha thawni ki lining thung da kalaba athel pot mathel lukoi kaya semdun saduna sahi asigi nunga yai phana ba yum gi konthong mapan da lama ba tuma ba lamseng ba tu seng mamasung kumsana kumlik lai ko ba sarangarui singda lulen katuna kumasigi na ayek phataba thon vidana na ba thoni duna kanaki break matang lominasi beneath 100 meters from the Earth's surface.
naturally filtered through saline stones, pure, clean, and healthy water. Unified Academy admission open. Class 11 and 12 foundation course. Subjects physics, chemistry, biology and mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaithal Bazaar, Airport Road. Hakchangi labor sorakpadagi kuchu singaptaba, hakchang choktarba, tumra chaba yaraktaba, khong hama nungayaktaba singidabak. Amatta naiba upaidi Jolib syrup amasung Jolib capsule with changlina sinabiyo. Combined tutorials for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Location course for Navodaya, Sainik and Outsiders. Class 9, 10, 12. For details, contact Combined Tutorial Office, Sagolban, Moirang Lerak Machin, Bus Parking Impal. Irudio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampa Puchom Lekai behind Bagyo Hotel. Contact number 8131025634. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for whole RF ablation and other procedures like pacemaker, ICD, CRT, combo angiogram are also available. Established in 1935 in India, the British Institute is accredited by DOEACC for computer courses in O and A levels and other package and certificate courses. Conversational English courses with BBC audio video aids. Anything you can do, the British Institutes can do better. Pain Relief Ointment Khwang naba, kok chikpa, tang chikpa, phu naba na singbada sinaba yarba, lipsak drop na puthok saba Oza. Break matung damu kana taram nokchari. Hauzu makata ba pau pizari. KBC Hauki Bank Impal East ke Baptist Youth Department ke mioi tararom na Zenims ke Blood Bank ta EP ge thorom ama pangthokre. Thomas ki matang da Baptist Youth Department su chairman man khan Haukip na haki bada ngasi pangthokliba Good Friday Thomas ga mari leinana miyam gi damak ta khalaga I dan asi tawbani haki. Kristana Calvary Cross da magi maman yamkraba I pap chinlaba mi oibagi thawai kanbire. Jesus Christa gi follower ama oina KBC Center Church Hauki Bank Youth Department na hoigi kathokraba isina kana gumbagi maman yamlaba punsi kanbibagi damak masi gumba charity se pathok chabani Sajik Safam da Thamba Club Mangagi Sagol Mapu Kangandana Tauba Sandarami Haiba Sahi Nauri Pamasa Manga Pargang Si Kuyathong Community Center Hall the Miam na Warak Lagi Mung Manung Sinakre Thodoski Matang da K&M Memorial Riding School Singsamagi Honor Songtham Azit na Pongdoropada Market Club Yauna Kurai Polo Club Ex Polo Club Wangkai Manipur Police Sports Club Amasung ESC Nongmai Bungi Sagol Manga Hariba Mi Manga Sina Sajik Safam Dagi Paraga Tauba Sandaraba Nasi Tenabadi Pabani Mamang da Sagol Tauduno Sanaraga Safam Nine Purakpa Makung Tuderakpana Singba Pauba Kaya Yaukibadagi Club Mangan Ngarang Numidang Dagi Senaduna Miu Singadu Pana Nabahotna Kibani Mama Pa Webasingasu Club Singna Yam Section of Tamzariba Sagol Singbunung Sibibagalona Poni Yokat Mateng Pangbiu Haki Sai Kudingi Pangtopagum Manipur Pandit Losang Impala Madi Sri Govindaji Temple Board Anina Sindana Ngasi Sri Govindaji Mandapta Samangaga Kuntraga Marisuba Saitabi Taram Pangtokai Kumsi Sego and an item Ibo Sobasing Lanin Bimaning Lekai the Labana Saitaki
The Social Welfare Forum SWF Harzolna National Highway number 37 da thasigi tang tara taritagi matam kaktaba general strike adu handokle haina SWF ki cherol man khangalakli cherol asina forum gi maru ba thau pubasin khangalamba tawdana secretary information and publicity thangboina thokiba notice ni maramasna mahak putha ahum gi oina forum dagi potha han kebagaloina sathagani toromba general strike adu handokle hari Kanglipa Communist Party KCB Laba Maitegi Sahi Kuntrang Taret Suba Hodokiba Numit Toromgamari Lenangasi Tera Bazar de Leba Destitute Children Home da Salin Amagalo and Kudol Patkia Piduna Pang Tokre Toromasi Sorogamoina Nongada de Leba Nongada All Age Home Mongshangai All Age Home Nambol Poison Children Home the Su Angang Sing the Kudol Pots in Kushinaki Hozulo Slapadamu Mukana Pizari Government Pakaliba project sing Miam the Kanganaba Amadi anti-corruption cell Oiba website sing Chief Minister and Biriana Hangdokre. I the benefits of Palmatang solution Jeremy Tabiri sing Amukaram.